Feedback channel da adom bu amuk khana taram na oxin jabaga loina gasi December ki tang taruk Nigthawkaba numit ingkum ja lising ani ka kulmathoi gi khomjinba pau thamjari ka henba NSCN ki cadre sing chathok chasin tawgadori haiba aron balikhun ama fangbadaki army ne ambush tawba thawdok amada micham 12 maram chadna hatkre army amasung Assam rifle ki team punna pangthokhiba ambush adu da siriba mewising adu mind thabak surubadagi halak pathawni ngakto uduna leirambadaki army ki official singna ngai to phongdok kre amarom dana tawdok se ngai to phongdok tura SIT na thimjin khomjin na ba kendra home minister Amit Shah na sukhanga lakre tawdok ase Nagaland rajya ki Mon district ka ngarang thokhibani Mon ki oting khungang ka asumna maram chada ba tawdok ama thokhiba asida Nagaland ki chief minister Manipuri na su awang ba thaki investigation chathagani haina thaja pirakre tawdok si ki hek tunda saisau ma ba kajasi ga thomjilakna Assam rifle ki camp thulaina ba thot na khogi akan ba charang ama su thokre haina pawas na khatari Aurangzeb ki matamda Bharat ki mafam da leiba mandir kaya da lam allotment birammi Assam da su mandir kaya da lam pi bagi farman jari tauki wafam si dihingi MLA Aminul Haq na phongdok ki bani wafam sina Aminul na phongdok ning leba si Bharat si chahi lising kaya ki mang da ki dharma da ming chang mikhai na da leibak amani hai basini Aminul gi wafam sida Assam ki chief minister ki mamita I karaduna asumna hai Aurangzeb ti thamko maha ki mapabung phawba Assam da lakpangam kidi mafam matam amasung maram chadana aikhoi gi saibata amasung sanskriti da sokpo wafam da kaidungai da su aigi lenga ga tumina leithokpa ngamloi asumna chet na wafam thamlakpa sing wafam di fadok ni Serman Ali su manung da leikri hairaduna MLA Aminul bu kihallakraba gi matung kamakha da su Aurangzeb na lampiram mi hairakre makha ta na MLA sina hai chahi ani Aurangzeb ki dakhal da leirami Guwahati su kamakha ti hana da gi su leiramle Aurangzeb ta pujari na haijabadagi lampi bagi farman jari tawkhibani masi itihas na sakhi oiribo wafamni RSS gumba lup kharana itihas bu semdok tuna praja ki marakta yengthina bagi lambi semli praja ki mafamda achumbo wafam yohanba aikoi gi thaudangni Bharat hana dagisu dharma nirapakka desh oiduna lakli Omicron gi mari rainaba Assam Sarkar na anauba SOP puthorakhre anauba SOP asina airport sing the check-in ba meeting thamlakli international passenger sing da anauba niyam sing asi chatharagani airport ta RT-PCR test tawba tangai fararoi covid negative oirabasu yamdrabada numit 8 ni home quarantine da leiba mathau tagani covid positive oiragadi genome test tawba mathau tagani akak na protocol ngak na positive oiriba mioi duki layeng chathagani chahi manga ki makha gi angang sing di RT-PCR test tawdrasu yagani adubu covid ki layong lairagadi RT-PCR test mathau tagani airport leiba jila khudingda Assam Sarkar na anauba SOP gi wafam sing khangan kre international passenger amana numit 13 ni ki mangda travel history khangan ba mathau tagani pung marfutrani thoi mangda RT-PCR ki negative certificate portal da upload to mathau tagani haina SOP asina mayak sengna hairi nahi hogi namaz amasung Jai Sri Ram khonjel gi marakta Gurgaon gi mafam kharada ing tapna juma gi namaz pangthokre ka henba Hindu sangathan kharana namaz somda yaroi haina akanba pratibad toraki phibam ka hena phajilakrabasu police ki checksin ba ngaksen deibadagi Muslim ekata sawagi lichingba Haji Shahjad Khan na imam oidun ing tapna juma namaz som ki haina pau asina makha tari जो नमाज अदा करने आए हैं वो यहाँ पर शांति से नमाज अदा कर सकते हैं
BPL da leiba imung manung singna electricity ki bill piba mathau tararoi imung manunggi income hanthana leiba singi su electricity bill leiraroi wafam ase Assam gi cabinet mifamda ngarang ware boina lokhibani. Assam gi chief minister Dr. Himanta Biswa Sarmana inauna Nigthawkaba Assam gi civilian award ohum gi ming lauthokre lakriba January 24 2024 dagi piba hawragadaba award singado Assam Baibab Assam Saurab amasung Assam Gaurab ni hairi Assam Baibab phanglaba mioi adu lupa lakh manga phangani Assam Saurab amasung Assam Gaurab phanglaba mioi sing aduna mathang sitna lupa lakh mari amasung lakh ahum phangani hairi. Assamese loan gi hoarding gi wathokta fajin kraba Borak Democratic Front ki luchingba Pradip Datta Roibu court ki athang matungina Silchar Medical College ta masa layang batharakre. Nonglay nongsit jawargi akan berprabhab awang nongpok ta sut lak pe ai hairi lakliba numit ninida awang nongpok ta akan banong churagani haina makhata na paw sina khanghalagli. Bharata bank branching amatta su leiradaba yai maramdi haujikta ayam lupa paisa gi lauthok losin online gi khuthang da taunari adura Bharata digital bank service ki oithokpa leire haina Pradhan Mantri Narendra Modi na irai numit pangthokiba Infinity Forum gi conference amada phongdokre. Sahitya gi pau Kangjam Radha Kumar na iba wari macha gi lairik ngarang nongthil pung 2:30 da phongdokre a thamoi la kanung dagi haina mingthonba lairik asi phongdokpa thoram aduda Manipuri University of Culture gi hana gi vice chancellor N Khogendro Singhana thoram mapu oiki government dance college ta pangthokiba thoram aduda professor Nahak Pam Aruna lairik ki maram ta wangang ki Manipuri Hindi Parishad Imphal da ai basingi ipak ki penar wakhada lairik mari phongdokre ngarang ayuk pung 10 dagi hawdokkiba thoram aduda MA Hasim ne edit tawba ihauraklibe ipo BM Saros ne iba yai pabo biu Doneshwar Konsam ne iba Banglan gi Hiran Pam tamjari aduga MA Hasim ne iba laingoi thakta nangi saktam phongdokki ai balup Assam Hojai amasung Manipuri Literary Society Imphal ga khusam datuna ngarang nomaijing numitta ima mingthon ba sereng gi khomjinba lairik ama phongdokki. Assam dagi Manipur phawbagi rail lambina samnahanbagi semgat sagatpagi thabak suriba iskan company gi thomi ama ZUF Jenjui section ni jingnaba singna fajin kraba mioi asigi ming Raja Khan kawi Raja Khan Assam ki mitei pangal machani hairi chahi nipu manga muk suraba Raja Khan bu none police station dagi awang lom ta kilometer manga muk satlaga leipa marang chingdagi phakibani tawdok asiki matagda none police na case lokhatlabra lokhatriba haibatu tangdang pa khangdri haina pawsina makha tari. Awang nongpok Bharat ki tongan ba time zone ama semna ba parliament private bill ama MP Prayut Bordoloina khatkre bill asina practical amasung inclusive oiba lengak ama purak pangamgani hairatuna MP asina makhatan hai awang nongpok music na ngan na hojarabasu Indian Standard Time ka yengrabata pung ani muki productivity time mangi. Sanabung ki pau lobirasi Formula 1 World Championship ngarang Saudi Arab ki Jeddah शहर दा पांगथोखरे feedback channel के माइकई देगी पाउ संदोक चबलो शिंजरे like share and subscribe तो भी बकाउ बिगनु.